अहानबदा मयामबु चेसम नवासना तराम नोक्सरी अमदी इकाई खुमनबु उच्चरी ngasi mayamgidamak puduna laksari bawarisi अरुणाचल की हिस्ट्री दा लाइहौरगदब थौदोक अमखकनि हाइजगे थौदोकसी 2020 दा थोखिबनी वारी सिंग असिदगी सही तरुक मुक फाजलकलबनीना अइगी ऑडियंस सिंगी मरक्ता वारी सिबु ताबीखिबा सोयदना यावरम याय मथंगी वारीदगी लेटेस्ट ओइबा स्टोरी दा युमफम ओइरगा सेमजनबु होटनजगे मयामना ngasiगी वारी सिसु फुल सपोर्ट तौबिगनी खंजै लाइक तौबा कौबिगनु हौजिकती वारी सिदा माय ओनसलसी तेची मीना लिसी महाकी मपुरोइबा लिसी रोनिका लोइनना अरुणाचल प्रदेश तलै थबक यामना कनबी अमु ओइबत नथना महाक्सी युमगी युम्बुरेंबी अमनी मामा अमनी अमदी नुंगसिरबी मचानुपी अमसु लै यामना थुना महाकी इमुंगसिदा अनोबा मेंबर अमसु लाक्तोरबनी तेची मीना था तरेत की अंगांग अमा नावपुरमी अमसुंग इमुंगसिगी मियोय खुदिमक लाकदौरिबा अंगांग असिबु उनिंगबगी लांगतकनबा मथुम मरांग फाउनरमे वाखलसु यामना नुंगाइनरमे अदुबु लाइबक थीबदी 2020 गी नवेंबर की तांग मंगादा तेची महाकी कारदा मफम अमदा चटलिकान एक्सीडेंट थोकलमे अदुबु पुलिसना तेची मीनागी हक्सांग सि येंगबदा करिगुंबा खरा लोटसंदुना थंबगी फिबम अमखक उरमे थौदोक्सगी मतंगदा इन डिटेल्स अमुक खंगनबो होदसी तेची मीना महाकी इमुंग मनुंगा लोइनना अरुणाचल प्रदेश की नहरलगन हाइरिबा मफम सिदलै महाकी इमुंगसी लोअर मिडल क्लास फैमिली अमखकनी अमसुंग तेची मीना अंगांग ओइरिकांदगी हौना यामना थमोय चाउबी मिनुंगसी खंगबी नुपी अमखकनी रिलेशनशिप की मगुनसी अंगांग ओइरिकांदगी मंगोंदा ताकपी तंबिरकलमे इमुंग मनुंगी अमसुंग मरुक मपांग सिंगीदमक महाकना यामना कथोकलमे मरुक मपांग सिंगदा इमोशनल सपोर्ट पीबा अमसुंग पुकनिंगसु यामना थौगतपी मीनाबु मयामना नुंगसीना अम्मू हाइना कौबी अपिकपा खुंगंग अमदा पोक्चरबसु महाकी मंगलांदी यामना चाउरमी इटानगदा फंगलिबा खुदोंगसाबा मयामसि नहरलगंदा फंगदबनीना तेची मीनाना सु खंगलमी मदुदी अचौबा माई पाकपा अमा फंगे हाइरबा फजना लारिक लाइसु तमगे हाइरगदी अफबा कॉलेज अमदा मिंग चनबना अफबा खोंथांग ओइगनी खलमे 2008 ता तेची मीना नहरलगंदगी लारिक मखा तमनबा इटानगदा लाक्लमी मफम सिदा लाक्लबा मतुंग तेची मीना मियोय अमगा थेंगनरगा यामना क्लोज ओइदुना रिलेशनशिप अमदा लाक्तौरिबनी तेची मीना नुपा असिगा तुंगदा करी थोलकनी हाइबा करी सुखंगबा नते अदुबु महाकना रिलेशनशिप असिदा अफबा पॉजिटिव ओइबा रिजल्ट फंगनी हाइबसी महाकी थाजबनी मियोय अमा रिलेशनशिप ता लैरबदी इशू कया वहंग कयादी अदुम थोरई कुदम मोयना हाइरबदा मियोय असिगा आइगा कयाम कुइना रिलेशनशिप ता लैगनी मतुंग तारकपदा मारकता लोइखिगद्रा लोइरोइद्रा हाइबगी चिंगनबा लै हाइरिबा वहंग मयामसिगी पाउखुमसी अइखोइना मांगजौनना खंगबा तारगदी अइखोइगी पुनसिसी कयागी मथिक नुंगाइगनी इटानगदा लाक्तुना महाकना पॉलिटेक्निक कॉलेज ता एडमिशन तौरमी हौरकपदा अनौबा मफम अनौबा कॉलेज ओइबगी एडजस्ट तौनबा होटनबदा तेची मीनादा खितंग अवाबा अमखक्ति फावरमी अदुबु मियोय अमगा थेंगनरुबदगी तेची मीना एडजस्ट तौबा असिदा अराइबा अमखक ओइरमी करिगिनो हाइरगदी तेची मीना रोनी लिसी कौबा मियोय अमगा थेंगनरमी रोनी लिसी अरुणाचल प्रदेश की MLA अमगी मचानुपानी महाक्सु मीनाना तमलिबा कॉलेज सिदा तमलमी अहानबा थेंगनबदगी मखोय अनीसी अमना अमगी पर्सनैलिटी अमसुंग नेचर से पामनरमी मसिना मरम ओइरगा मखोय अनि तोयना तोयना उनबा हौरमी अमसुंग अमना अमबु नुंगसीबा फावरमी चाही अनि नुंगसिनरबा मतुंगदा मखोय अनीसी लोंगलसी हाइबगी फिरेप अमखक लौरमी मरम असिना रोनी लिसीना महाकी पेरेंट्स ता वा हौदोकलमी मसगी मतुंग रोनी लिसीगी पेरेंट्स तेची मीनागी युमदा लाक्तुना मचानुपीबु ममौ ओइजरगे हाइबा लाक्लमी ममांगदसु अइना पंजखरबा तेची मीनागी इमुंगदी लोअर मिडल क्लास की फैमिली अमखकनी अमरोमदा रोनी लिसीदी MLA अमगी मचानी MLA अमगी इमुंगना मचानुपी ममौ ओइजरगे हाइबा लाक्पसिदा तेची मीनागी पेरेंट्स ती ज्ञान अमा तारमदे मखोयगी फिबम सिगा ममौ ओइजगे हाइबा लाइबा इमुंग सिगा कयामुक यामना खेतनै हाइबसी मखोयना खंगलमे अदुबु रोनी लिसीगी इमुंग मनुना तेची मीनागी फैमिली बु ज्ञान ताहालमी angang anisi matam kharagi mamangdagi nungsinarami makhoi ani luhongbsu pami ichagi apambata
ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯑꯌꯦꯠꯄ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯥꯏꯔꯕ ꯏꯅꯥꯈꯨꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥꯅꯨꯄꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯤꯅꯥꯒꯤ ꯏꯃꯨꯡꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯏꯃꯨꯡꯗ ꯂꯩꯔꯒꯗꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯅꯤ ꯈꯜꯂꯝꯃꯤ ꯃꯆꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯅꯤ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯃꯤꯅꯥꯒꯤ ꯃꯄꯥ ꯃꯃꯥꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ 2012ꯇ ꯇꯦꯆꯤꯃꯤꯅꯥ ꯑꯃꯁꯨꯡ ꯔꯣꯅꯤ ꯂꯤꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯑꯣꯡꯗ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯇꯦꯆꯤꯃꯤꯅꯥ ꯏꯇꯥꯅꯒꯔꯗ ꯂꯩꯕ ꯔꯣꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯅꯤ ꯂꯩꯔꯒ ꯍꯥꯏꯕꯗꯤ 2014ꯗ ꯃꯤꯅꯥ ꯑꯃꯁꯨꯡ ꯔꯣꯅꯤꯒꯤ ꯑꯍꯥꯟꯕ ꯃꯆꯥ ꯐꯪꯖꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯤꯅꯥ ꯑꯃꯗꯤ ꯔꯣꯅꯤ ꯈꯛ ꯅꯠꯇꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕꯇꯅ ꯄꯤꯛ ꯊꯜꯂꯦ ꯈꯜꯂꯗꯨꯅ ꯃꯤꯅꯥꯒꯤ ꯄꯦꯔꯦꯟꯁꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯃꯆꯥꯒꯤ ꯃꯤꯡꯁꯤ ꯌꯨꯃꯤꯀꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯤꯅꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯔꯣꯅꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯣꯅꯤ ꯂꯤꯁꯤ MLAꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯂꯩ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯂꯧꯔꯒ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ ꯃꯃꯤꯡꯅ ꯌꯨꯃꯤꯀꯣ ꯒ꯭ꯂꯣꯕꯦꯜ ꯏꯟꯐ꯭ꯔꯥꯇꯦꯛ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅꯤ ꯃꯤꯅꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯁꯤꯜꯂꯤ ꯃꯤꯁ ꯑꯔꯨꯅꯥꯆꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯦꯀꯥꯎꯟꯇꯦꯟ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯁꯨ ꯄꯨꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯉꯥꯡꯒꯤ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯃꯊꯧꯁꯤꯗꯁꯨ ꯕꯤꯖꯤ ꯑꯣꯏꯔꯒ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ 2007 ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯁꯤ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯑꯣꯏꯅ ꯆꯠꯂꯤ 2017ꯗ ꯔꯣꯅꯤꯅ इखंग खंगौदना मागी लोइनबी तेची मीनाबु खाइनरनी हाइरमी वाफम असे ताबदा मीनादी शोक चलमी महाखक नतना इमुंग अनिगी मियोय खुदिमक अंगकप अमखक फावरमी मरमदी मथै मनाव अनिगी पुंसी लोहोंगलब मतुंगदा यामना नुंगाइना लई खतना चैनबा अमता यावदे तोंगान तोंगानबा कम्युनिटी कया अमदा डिवोर्स की मतंग से लाकपकांदा हेक्ट खाइदोकनबगी महुत्ता इमुंग अनिगी अहल लमनसिंगसी उनरगा वरी वताई तौनबगी चटनबीसी लई उनबा असिदा मखोय मखोयगी ओइबा वखलोन फोंदोकनै मचा मचा सिंगबु अफबना करिनो फत्तबना करिनो डिवोर्स तौबगी मांगजबा तोंगजबा मयामसी एक्सप्लेन तौदुना ज्ञान तहनबा होनै मसगी मतुंग काइनानि तौरंबा मतै मनाव कया अमा नुंगसी चानना लैमिनखिबा यावदबा नते मथक्ता पंजखिबा असिमक रोनी अमदी तेची मीनागी मतंगदसु थोकलमी इमुंग अनिगी मियोयसिंगना मखोय अनिबु फमहंदुना वरी तौरमी रोनीदा इखंग खंगौदना नंगना मीना खाइनरनी हाइबगी वाफम से करिगी हौदोरकलिनो हंगलमी मसगी मतुंग महाकपु ज्ञान तहलमी रोनीनसु अहल लमनगी वादु यारमी मसगी मतुंग डिवोर्स की वाफम से नाथैरगा थमखिरमी काइनबगी वाफम से यासिनखरबा मतुंग मथै मनाव अनि लैमिनरकपा चही अनि फाखिरमी अहल लमन सिंगना चही अनि सु फाखरबनिना मथै मनाव अनिमक नुंगाइना लैमिनरमनी खलमी अदबु मखोइना खलिबसिदी ओइरमदे 2019 दा अमुक हन्ना रोनीना मीनादा खाइनरसे हाइरमी 2017 दगिना 2019 फावबदी मखोय अनिसि पुनदि लैरमी अदबु मथै मनाव अमु ओइना लैमिनरमदे रोनी यामना तोयना तोयना युमगी मपांदा नुमित कया कया लई अमसुंग मचानुपी युमिका ममा मीना खकना सेनरगा लैबगुम्बनी मसिदसु नतना रोनीना मीनाबु फू सैबसु तौबा हौरमी मीनाना मपुरोइबा अमदी महाकी मरक्ता लैरिबा इशूसी फखिनी खंदुना हंजन हंजन आशा अमगा लोइनना मपुरोइबना महाकपु मिनुंगसिगी मित्येंग येंगबिरकपा गाइदुना लैखिबनी ममांगदसु पंजखिबा रिलेशनशिपपु यामना मगुन लैना खंजबी मीनानी अदबु मखोय अनिगी मरीसी मखोयना कंट्रोल तोबा ngambagi मपांदा लानखिरमी मरम असिना मीनागी इमुंग मनुंगना हौजिक्ति रोनीगी अहल लमनगा वरी वताई तौररोय मचानुपीबु पुरक्तुना मयुमदा थमलनी हाइबगी फिरेप लौरमी मखाताना मचाबु ओट नैबिबा फू चैबा तौबिबा अदु येंगदुना लैनरोय खलमी अदुबु यामना स्ट्रेंज ओइबा थौदोक अमखक थोकलमी रोनी लिसिगी फैमिली मीनागी मपा ममादा वरी तौबा लाक्लमी करी मरमगिनो हाइरगदी हाइरिबा चहीसिदा रोनी लिसिगी मपा लिसिनेगी इलेक्शनदा मिरेप ओइगदौरिबनी करिगुम्बा मियामना महाकी हेक पोक्सबा मचागी अनि सुबा नुपीसिसु खाइनदौरे मखोयगी युम्बान पुनसिदा प्रॉब्लम लैरे महाकना मागी नुपीबु फूबा चबीबा तौवी हाबसी मियामना खंगलकपा तारगदी मपागी पॉलिटिकल कैरियर दा सोखलकनी हाबसी रोनीगी फैमिलीना खंगलमी वाफम अमना
Ronina minaga luhonglibasi mahaki ahanba natte mahak nupi amaga mamangda luhonglurabani masigi matung ahanba nupi sisu divorce tawkhibani minaga luhonglisi ani subani ani subi nupi oiribi minasu divorce pi habasi miyamna khanglagadi mapagi mingsati fazana thirani maramasina Roni gi family na machabu gyan tahanabu hotnarami minadasu haizarami minagi mapa mamadasu divorce tawdanabagi haizarami adubu handakti minagi mapa mamana makoina haizarakli basi yaramde machanupi safe oina laibadu pamjarami maramasina Roni na divorce pami haibadu minagi imung na suyarami adubu ikhang khang hodana amuk Roni da ahongba ama amuk laklami Roni kappa haurami minada lanjare hairami amuk hanna nangbu awaba piraroi hairami aigi maikaidagi yamna chawba asoiba ama tawkhre amuk hanna tawraroi chance amuk tang pibiu haizarami ngakpinaba hanjan hanjan haizarami mahakna mina atopa yum amada purani mafam sida anauba punsi khongsat ama amuk haurani hainasu hairami ahanbada minagi family na Roni gi maithong ani longba mawng sida kitang singnarap tawrami adubu matung tarakpada Roni se mahakna tawjakhiba marausi gyan taraklaba mali khalami miyoi khudingmak landaba ngamde chance amukti pifam thoi khalami maramasina mina amasung minagi family na Roni da chance amakhak pirami Roni na haikhibagi matung inna mahaki loinabi amadi machanupi puduna Itanagar gi anauba yum amada amuk shift tawrami matai manawgi punsi normal life ta halakpagi mawong amakhak malami Roni na minabu yamna luna tawrami machanupi amadi loinabiga punna time spend tawrami mayam se uraga minagi family Roni da thazaba khara khara thamba hawrami 2020 da machanupi mina amuk hanna mirole khangbada mapa mamana machanupi gi yumban punsi amuk hanna normal da hanjala e habasi thazarami Roni lisi amuk henna loinabibu luna chana tawba mapureba amu oirami mirol bagi pausina mina amasung Roni bu amuk hena nungai halami amasung makhoi anigi anauba punsigi lamai ama amuk haurani haibagi mathum marang haujarami mina pregnant oi khangbadagi Roni na minabu ahenba care lobirami nganna hawatuna loinabigi breakfast semduna phamungda purakpi tawrami mataw asumna mirol lakpa tha taret faraklami maramasina minana anytime mafam amada chatningakpada mateng oinaba driver amasu nektuna thamlami makhoi anisi thabak tawba tawbi ngaktani marakta Roni se yamna busy oi 2020 gi November gi tang manga da Roni na minada kharsing sada land compensation gi thabak amalai thabak asigi damak aikhoi animak mafam sida chatma thau tai hairami matam sida Roni gi thabak ama amuk laksilami maramasina minada nang chatlamo ai mafam duda direct laklage hairami masigi matung mina kharsing sa gi damak makhoi gi Innova car sida chatpa hawrami mahaki driver na gari se thawrami makoina chaliba lambi si koila ka thaba lambi nate lambi gi atopa nakal sina napi singna mayam am hawi yamna su ngammi lambi sida Durga mandir sulai makoi gi gari si Durga mandir di lanthok lami adubu makoina chaliba destination sidi yoba ngamkide matam sida lambi da chaliba miyoi kharana lambi dagi haidoktuna makhada Innova gari ama laibado urami makoi su minagi mateng amata tawba ngamde maramdi gari sina laiba mafamsi angamba mafamni makoi su akiba amakhak phawrami makoina yamna thuna police ta pau pikhirami police na mafamsi awrku matamda mina passenger seat ta laiba thengnarami adubu driver di gari manung sida laite minagi masasi igi ngak tangairami masadagi hendolaktuna mina na famliba seat ki makhasi su ngak tangairami film se ubada police singda singnaba amakhak phawrami gari si accident thokpa taragasu ka hena sokpu oide napi singnang u macha gumbaga thengaina bagi gari gi bumper sidi khara soklami window gi glass kaika kaisu thodokpa tawramde mayam sida ot oiribasi gari manung da yawribi minagi haksang sini gari da gari amata soktaba taragasu passenger seat ta famlibi minadi ikheng laktani lairibasi masigi mathakta driver su manglibani police ta thaudoksi singnaba taragasu thaudoksigi matangda investigation tawdragadi makhoisu kari amata haiba ngamde police na minabu yamna thuna hospital da pukhatlami adubu laibak thibadi mina siri haina doctor na lauthoklami
mahakak siba nate minagi pibuk nungda naupuriba angangsu siribani aseng bagi oina minagi garisi accident thokibra postmortem tawrba matungda accident sidi chumnagi miyam da utna bagi da maktani aseng badi kanagumba amana yamna arumba posak nungthangumba amana minagi makok sida hanjan hanjan thomdatlami haiba khanglami masida sunatana mahaki thai amasung atoba haksangi mafamda yamna thina sokhibagi leirami minabu hatnaba hotnarambani thaudok thokfamda leiramliba miyoi sing asina gari se thengnaba matamda driver yaude hairami maram asina police na gari se driver thiba hawrami police na minagi mapuroibada mahaki loinabida thokliba thaudoksi call tawduna pau pirami amasung mangondagi driver se phone number lauduna track tawba hawrami driver si 2020 gi November gi tang mapan da farami mahaki mamingna da thang suyang kawi da thang roni gi yum sida thabak tawba kuidri thabak tawba chayol amagi manungda achoba crime ama tawba haibasi yamna ot oiba wafam ama khakni mahakna police ta piri ba statement si yamna ngakningai ama khak oi da thangi matung ina gari gi brake fail oiduna gari silambi da gi nan tharami mahakna hairi basi asengbo oiragadi da thangsu gari sida famli bani mahakna kamaina hingaurino amasung mafam se thadoktuna mahakna karigida makcheli mahakna senjin sajinduna liri bawari si police na thazarani haina mahakna khalami adubu police ni police na khara kian khanganduna wahang tawbada da thangna wari pumna makli thoraklami mahakna lerakli bawari si police khak natana arunachal miyamna taba ngambagi wangmada oirami thokriba thodoksi gari accident natte plan tawga hatpa mihad amakhakni mahakna kanagumba miyoi amaga pullaga minabu hatkibani hairami makoi animaksi mi amana minabu hatnaba neglakibani makoi anibu neglakhiba miyoi sigimi roni lisi kawi techi minagi mapuroibani roni lisi nupi amaga mari leinarami nupi sigi mingna chumi taya kawi roni na chumi yamna pamlami maramdi mahaki nupi minaga yengnarubada nahasu oirami aduga fajabasu yamna thini helami roni na chumi tayaga leinariba marisi chawrakna chahi ani mukti lotchanduna thamlami adubu 2019 da anoba yumsida honglaba matungda minana roni gi phone da chumi tayaga thanaba message khara urami masigi matung mina mapuroibada chingnaba hawrami karigino haragadi roni numit kayani yumda halaktaba su yawrami mahakna phone tawrabasu paikhatte wari watai amata tawde machanupi gi maramdasu kari amata hanglakte nongmadi roni yumda halaktaba matamda techi mina chumi tayagi yumda laklami mina na mangjongna khanglami madudi mahaki mapuroiba roni chumi na leiriba baragi kasida unaba chatli habasi mina na mafamsi yawrakpada mapuroibasu leiba thengnarami chumi tayana roni matu macha leiraba nupa amani habasi khanglami khangna ni mahakna roni ga affairs leiribasi report kharagi matung inadi mina hatpada chumi su yawi haina panba su yawi yumse yawrakpada mahaki mapuroiba roni amadi chumi taya punna leiminaramase ubada minagi thamoi kairami minanadi mahaki yumban punsisi normal da halai haina khanjaribani amasung ani suba angangsu laktorabani minana mahaki family gi khallaga mapuroibada aronba mari asigi matangda ka hena nganglude adubu mahaka gyan thana leiminanaba khara kian khanganbadi tawrami mahakna haiba yadragadi maku bokta takthokani hairami roni na khanglami madudi mahakna minabu yamna laina khainabi yaroi maramdi mahaki mapasi miyamgi lusingba MLA amakhakni mahakna minabu divorce tawragadi mapagi mingsatta amuba dak ama tawsinmagum oirani maramasina roni na yamna haina singna plan amakhak tawrami mahaki plan sigi matung ina yan hanbada mahaki nupibu miron hanbani karigino harigadi miyamna makhoi anigi yumbanda problem kaisu leitre normal da leire khanabagi damaktani miyamgi mangda matu machabu luna tawba fazana treat tawbana chingbasi drama tawrami mayamse tawna mahakna magi loina bibu hananaba mi nektuna thamlami hatkadaba numit sisu laptop tuna thamlami amasung hatlaba matungda gari accident tawraga sibani utnabagi plan su tawrami roni na mayamsi mahaki loinabi mina angang naw purakpa tha taret far e khangna tawribani 2020 gi October gi tang 19 da roni na mahaki marup kapawang lowang unaba hotel amada chalami kapawang hariba nupasi
mamangda underground gi gang member oiramlaba mioi amakhakni Roni na kapawangda pau fauduna mi hatnaba mi thibinaba hairami kapawangna mioi ani puduna laklami mamingna dathang suyang amasung tani khoyang kawi makhoi mari punna famduna plan tawraba matungda dathangbu Roni gi mayumda driver oina thamnabagi firep lawrami masugi matung November gi tang mangada mina hatpa haina yanarami amasung hatlaba matungda accident thokpada sibo oina uhangadabani hairami mina amadi mahaki pibuk nungda yauriba machasi hatnabagi damak mapureba Ronina piriba paisasi lupa lakh tarani October gi tang kuntrada Ronina dathangu mayumda driver oina thamlami mina na suyarami adabu November gi tang anida dathangna Roni da makhoina tawriba plan si mathantana pangthokpa ngamoi makoi gi plan si fazana asoi amata yauduna pangthoknabagi damak atopa miyoi amagi mateng darkar oi hairami wafam asi Ronina kapawangda hairami kapawangna tane khoyangbu plan asida yahollami November gi tang marida Roni amasung dathangna minabu kharsingsa chatnaba lambi sida hatnabagi firep lawrami plan sigi matung ina khoyangna makhoibu lakpa lambi da ngaiduna leigani makhoyi gari se ubaga khoyangna mahakpu lift pibinaba haizagani mahakpu gari da tonghalaba matungda mi leitaba achikpa tanja yengduna khoyangna minabu hatkani masugi matung lambi gi nakalda accident thokpa manaba gari se inthakigani sumaina tawduna mina hatpagi full plan ready oiduna 2020 gi November gi tang manga gi numitsi ngaiduna leirami Roni ga mari lainaribi chumi taya amasung bize biswas makhoi anisi Roni gi farm thabuk tawraga leiba miyoini crime se tawnabagi damak makhoi anina mobile phone leirami maramdi Ronina hairiba phone sing asesinaraga kapawang amasung dathangda pau phaunabagi damaktani November gi tang manga da Ronina minabu upayama tawraga kharsingsa chanhalami khoyangna makhoibu lambi da ngaiduna leirami khoyangna Roni gi Innova gari se ubaga lift pibinaba sign tawrami dathangnasu mahaksi magi khangnaba marupni lift pibirase haizabadagi minana su yarami adabu minana de mahakpu hatkadoriba misaktani lift piribase haibadi kanana khangani khoyang gari da famlami khara thorba matung Durga mandir si cross tawraba matung khoyangna minada attack tawba horami kayamuk yamne attack tawge haibada minagi makoksi maning thangba saruksida crack chatlami makhoi anina minasi sire khanglaba matungda gari si makhoi ani tawraga lambi gi nakalda leiriba angambasida intharame makhoi na khanbadi gari si angambasida senthaduna yamna lapna tasinkrani haibasini adubu makhoi na khalliba simadi thoklamde mathakta haijakhiba mayamsi dathangna police ta haikiba warol mayamni mingdi pronounce tobada lalambe yai mingse lale khangba mi yauragasu ngakpi gani haijari masigi matung thawdokhida chenariba miyoising police na amagi mathang ama farami Roni lisi November gi tang 10 da farami lemhauriba makhoi ani tani amasung kapawangna November gi tang 10 da farami November gi tang 10 da tik rong trail dagi mi hatpada sinariba khulai se police na fanglami masigi matung chumi taya amasung bije biswasu police na farami police ki mafamda makhoi tarukpu chairak pinabagi matik chaba evidence lairami Arunachal police na yamna thuna thodoksigi matangda thabak tawrami police ki maikedagi case asi numit nipani da loisalami thodok asi hojik court hearing chatharaga leiri hojik phawbagi oinadi phakriba makhoi taruksi chairak amata fangdri miyamna thodokida chenariba miyoi sing sibagi dandi pibinaba demand tawrami karigano haragadi matung tarakpada achoba crime sing tawke khanbada akiba ama faunabagi damaktani Roni da karamba chairak pigani haiba kanana su haiba ngamoi maramdi mahaksi political family amadagini masina su maram oiraga minagi mapa mama marup mapang khudingmakna Mcha amadi taibang masak uba fangdana hankraba masugi justice fangadra fangoidra haibagi chingnaba amakhak leirami maram asina makoina online da petition ama sign tobinaba mayangbi support nirami sumi taya amasung bije biswasti makogi mathakta evidence parang kaina leitabana case da makogi mari leinade haina court na hairami 2020 gi November gi tang 10 dagi Roni lisi police custody da lairakibani adabu Supreme Court na 2025 ki
September da mapuraba Roni Lisisu bail pirami karamba condition da bail pikige haibada hairiba case ge trial si yamna tapmalli amasung witness nifum doigi manungda witness kunithoi khakta examine toba loibata ngairi marak sida jail manungda Roni Lisi fajilaga thamba haibasi mahaki personal liberty bu violation tobani haiduna just anina bail pikhibani wari sidagi aikoina khangma ngamlibasi paisa paiba mina lairaba imungbu kaisu leitana khali ngaihaki oiba mapan thongi fajaba las kharana matu machabu hatpa ngame matai manau ani nungsinaraga yum panminarakpani nupigi imungna kaina si haibasu yarabani mapagi career da asokpa lakani haidunabu hatnanaba plan tawba haibasi yamna aranba khongthang amani matu macha lai khangna khangna paisa khak uraga migi yumbu thugaigani khaliba nupi sigi wakhal lonsu ngakta ngamde nupi khakna lali haiba nate nupana hodana nupi su affairs ta lakpa ngamba nate adubu mayum makai pale khanglagadi paisa pairabasu nupi mahakna khongfam du handokpam thokpra khanbagi wani hojiki matamda paisa bu painaradi atombi oizage haiba marang kaina leibagi mami amakak ngasi aikhoigi samasida uba fangi masi afaba amanate haijaraga ngasigedi matang asida wari silo sinjarage. Thank you everyone.